अहानबदा मरोइबा पाउ Central Trade Unions Independent Federation amadi Association singna changsingadoriba General Strike ta CPI Manipur State Council nasu saru yagani hairi Kurumjari ISTB Manipuri pau midyeng tabiriba pumnamakpu taram nokchari pau santokna pizari Leipak asigi tongan-tonganba public sector singda mathau tauriba tongan-tonganba sinmi singi fibam Phagadhannanaba leingaki mathakta Charter of Demands kaya pukhatladuna Central Trade Unions Independent Federation amadi Association kayana tha asigi mapalda leipak shinba thungna changsingadoriba General Strike asi Manipur dasu saugattuna CPI Manipur State Council naju changsingani haina CPI gi hanigi State Secretary L Sotin Kumar na haikre Changsingadoriba Nationwide General Strike asigi matangda Coordinating Body of Trade Union Manipur gi Thoubal District Committee na sinduna Khangabokta leiba Tampha Sanglen da pangthokpa mifamda Coordinating Body of Trade Unions Manipur gi manungda leiba Unions Committee sing AITUC, CITU, INTUC, TUCC amasung UTUC ge mihut sing asa worker sing anganwadi worker sing amadi atay mihut kaya na saru yake kana nainabagi mifam adu loiraba matungda paumi singa unabada L Sotin Kumar na makhatana hauzik paliba leingak asina potchay mamal wangkhatpa amadi GST gumbay indirect tax kaya awaba mayok na haliba Nomagi kusumal tandun hingliba miyoy shingi oinadi India gi Union budget asi karishukana ba oikide masina maram oiraga Central Trade Union singna budget yauriba micham miyam gi mayokta leiba proposal sing ashigi mayokta leptana khanaduna lakli Central Trade Union singna lepa leitana taliba demand sing athuba matamda National Highway singda free movement yahallu apan ba pikhiba sing takthok naba Highway Protection Force khudakta lingadabani Manipur gi wathok atuba matamda Central Wari Center ga wari sanaduna political solution yanaba purakna ba honau amadi Manipur gi apun basaktam kai biyaro haiki Ekhogi sinmi karmachari sing suri nomi bising se mana phangiba thagi kusuman se policing puri ga taru henna bagi adu loinana engineer gi chamri thabuk suri se masin mi chani shona bagi mit kutrani khak thabuk sur ka da yam apik pa lupa sani mudraga ni thoi gum bakak phangba CRO adu lupa chatruk phangan ga da bani asa angalwadi midday kangbu sing se masi sarkar gi karmachari bagi status ta ukhana bagi ekoi demand sing July gi tarik 8 dasi masi ekoi tongan ba bank gi thabak lepani LIC service lepani hostel service lepani BSNL gi service lepani state government ki employees sing thabak karoi South Asian Institute of Rural and Agricultural Management Sairam Langjing achobada leiba institute asige 8 final year gi semester mahiroi singna experimental learning program gi manung channa puthokpa mushroom cultivation technology unit agricultural waste management Burmi Compost Unit, Food and Science Unit amadi Floriculture Unit na puthokba polam singi exhibition amang asi Institute asigi campus ta haudokre haudokpagi thauram aduda Institute asigi Director Professor H.I. Sekar Sarma Biochemistry ki Head of Department Dr. Chinkhai Hunba Koijam Agronomy Department ki Assistant Professor Dr. N. Arun Kumar amadi Administrative Officer Dr. P.H. Ibom Chana Chingbana maru oiba miyoy singoy na saru yake exhibition haudokpa duga mari leinana Director Professor S.H. Shekhar Sarmana Institute asigi final year mahiroi sing na tongan we unit singi puthokli ba pothok sing ase quality control tawbada natana yengbada su phajaba haibadu oire mahiroi sing asina institute asidagi mahai tamba loiduna chatkraba matungda masagi senthok lambi ama tanba ngamlagani amadi mashina khunai asigi senmitlon kharada oirabasu ahongba piba ngamgani habigi thajaba lei haike whole semester moi si matang sida moi module mari se amana vermicompost kini amana mushroom production kini adagi amana food processing and the final one is horticulture and landscaping unit si matang sida satra sing sina thaw ayawna tha taru changna hona basi koidi masi moina tawzeru banina sidagi moigi own skill khara develop tawre masana tawriba skills sinsi moina kari pass out tawba matam sida kona moina masagi thabak ama masagi employment generate tawna bagi business ma hobe haragati income generation ki damta di akoina piriba training last semester se piriba training si
ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯦꯛꯁꯇ ꯏꯁꯥꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯅꯅꯕ ꯁ꯭ꯀꯤꯜꯗꯨ ꯗꯦꯚꯦꯂꯞ ꯇꯧꯍꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ Internally displaced person IDP singi oiba tongan skill development scheme singi matangda special awareness program ama Kadompokpi Sport Complex ta pangthokre Thauramadu da Manipur Society for Skill Development MSSD gi Director N Gozendro Yauna atai maru oiba official kiana saru yakhe Thauramadu da Director N Gozendro na Manipur gi irang asina awaba kaya khangliba miyambu karigumba kanaba khara piduna punshi mahing da ahongba khara da oirabasu puraknaba department ki miyoi singna miyamga punna thauramasi pangthokminabani Pradhan Mantri Kaushal Vikas Yojana na PMKVY DDUGKY ITI gi coursing amadi lengak na mating piba scheme kaya gi makhada leiriba kanabasing lawbiyu maduda mathau tabasing department ki maikaidagi pangba yaba mating pangani haike Karbar tawna dum sabatu loba yagabagi amadi wakhan wana laiba mayam se kitang orso pungin thokat koina confidence ma build tawna damta akoi laksawati adna laiba mayam si na koi tadate akoi su yauli akoi su mate pangba yagde pangse la koi adna haiba PMKVY haiba training sida karam haina training phangdage karam haina thobak phangdage natraga karam haina maskarwa masa se tawba yadage haiba sinbadu adugi matakta kari gumba loan gumba darka taragati loan kamaina lawba yadage haiba sinbadu ai samlappa pawdam dabla sabadi Institute of Cooperative Management ICM Manipur na sinduna ICM gi Mari Suva Foundation Day ga Mari Lainana Cooperative Walkathon 2019 Achievement of the Ministry of Corporation Hai Bahiramda Walkathon ki rally ama pangthokre Lamphelda leiba ICM dagi hauduna Laishram Leirak Phauraga Uripo Kangchup Road ta lakadaba ICM gi office ta loisinke Thauramadu Mari Lainana ICM ki director na Khongchung Rangam Liang Aimol English ani subna kunga mathoi gi taruk July tang taruk ta Ministry of Cooperative ashi semakpadagi India gi cooperative ta chaukhat thaurang kayada Home Minister Amit Shah gi chairmanship ki makhada program yankhai mari muk lokhat khre hairi ICM na makha tana Manipur gi cooperative ta su chaukhat na research project consultancy kaya tawgani haiki First, I Manipur dasu yamna maru oiba I cooperative to achievement oibisi I 232 packs masigi packs si computerization tawthokrabani hayeng hairiba numit sida National Cooperative University haibada Tribudan Sahakar University cooperative university su hayeng si foundation stone si moina lay tawgani masida tawge dawriba pige dawriba lakpiriba naharon sing youth sing maru oina career rom da haibata redi cooperative sector dasu makoigi hena employment opportunity leiningai gi damakta masigi university su focus tawkrabani so masisida ICM nasu yam proudly announce tawning badi mathang chahidadi su masigi university gi makhada khachana ba topic Bachelor of Business Administration Agri Business Management natraga cooperative management masigi hiram dasu laukhat kani adu khakta natana laibiri ba gi Manipur sida cooperative si henna chawkhat haningai gi damakta ICM nasu research and project consultancy development machisu ikoina kana laukhat kani haibisi Bishnupur district ki oina calendar chahi lising ani shubna kungamanga gi district level Aadhaar monitoring committee gi mifam pangthokre Bishnupur gi mini secretariat complex ta conference hall da pangthokiba mifam aduda district asigi Aadhaar saturation biometrics update birth registration base Aadhaar enrollment BRBAE project ki matang da khanaki hairi Nambol Bishnupur gi SDO BDO su saruk yakhi ADM Bishnupur Tourism Opendro CMO Bishnupur JEO Bishnupur district level Aadhaar monitoring committee udhai gi members sing su saruk yakhi mifam aduda DC Bishnupur Pujai Alangbamna Aadhaar na public service delivery gi maru oiba amadi masigi documentation gi maru oiba sing khanghan khibaga loinana angang sing gi oina
MUV1 da chahi mangadagi taret phawbugi manungda amadi chahi tara mangadagi na taret phawbugi manungda update tawba ashi maruoi matam asida update tahodrabadi deactivation phawba lakpa yai haina phongdokhe Nagashige ancestral lamni hairiba Kangpokpidagi Churachandpur taba lambi bu Tiger Road amadi German Road haina ming thonna na honarakpabu Chiru Students Association na yaningdaba phongdorakli Chiru Students Union gi NEI gi Information and Publication Cell na dorakpa cherol amana yelhongaidagi natraga logi matung ina German Road natraga Tiger Road haiba lambi amata lairakte lambi da ashum na maming thonjinna honarakpa haiba ashi semdok Sadoklaba lo na yadaba moongda Nagashingi lam oiriba mafamsingda maming thonjinaba honarakpani maram asina Ministry of Home Affairs na hiram asi hakchin na lauraga akhanaba midyang changsillaga ngalingay matamda nakai sengtoknaba sinnanaba aphaba khongthang laukhatpiyu Government of India na Naga terrorista territorial sanctity sokhalloidabani maongda thabak paikhatpiyu makhal amatagi infrastructure sokhalloidabani hairi Cherol asina makha taraduna Nagana taba mafam singi anakpada makhal amatagi kuki militant group singi camp thamba yaroi illegal oiba camp sing na peace amadi security da sokhanbagi maram ohelli Nagasing na ipai puna thambiram liba lamsing amadi puwari bu ngakna ba leptana honakhigani hairi Chahi asigi National Florence Nightingale Award phanglaklabi Jenims ki Senior Nursing Officer Laima Pokpam Ranjitana Jenims ki Trained Nurses Association na taramna oktuna pungning thawgadkhre Jenims ki auditorium da pangthokhiba thoram aduda awardee Ranjitana hospital gi nurse khodimak masagi duty dagi hentok pathokna thabak shuba ngakta oibana hospital gi nurse khodimak lemjaningai oiraba mana asi phangba yaba ngaktani hospital gi manpower da chawna awatpa leibana nurse amana patient ahum panagadaba adu nurse ahum natraga mangana patient nifu panaraba matamda anabasing da supendaba amadi nursing da su hen awaba oiba yaudaba natte nurse ki awabasing authority na khangde asoiba macha ama leibada nursing da tainariba asi thoktanaba hospital asigi oiba standard ama puraknaba hona haningi Leipak asigi President Draupadi Murmuna khushin narakhiba lemjaningai oiraba mana asi masagi sinfamda khongdarakpa mana asigi damak masagi sinfamda khongdarakpa natte mahairoi oiringai amadi staff oiringai digi hauna kathokpa amaga loinana patient care da thamoi sengna thabak tawduna lakli mana asi phanglaba matung dasu mahaki makha thaba nursing da lamjing lamtaktuna chahi kudingi Jenims tagi awardee amam puthokna ba angamba thakta mating pangani haike Every nurses in the hospital deserve Florence Nightingale Award. Title do President Manakta Chalaga P Jagasu Nurse Oiriba Isa Nadi IZ Award Sultan Tana Jagasu IZ Award Pangbayaba Mini Isa Kudimana Loinama Kangangani. Maramdi we work beyond our prescribed duty the beyond Tabuk Subangagani. Paugi Marakta Natima Brema Tanglosari. Aksang panathamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layengbagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari aduna state wangmada amuk karigi chatlugani aikhoigi Manipur da su hojikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patap yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909390666 ta call tawbirau Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department, Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matung amukahan na taram nokchari makha taba pauda MPCC की प्रेसिडेंट ओइरिबा वांगखेम असेंबली कॉन्स्टिट्यूएंसी की MLA Kaisham Megachandra की मिटिंग मखादा वांगखेम यूथ कांग्रेस कमिटी न ngasiदगी ACSC फाउदुना चलिबा हाईवे अमदी इंटर विलेज रोड की पोटहोल सिंग नुंग अमदी चिंगलई पाक हाइजिनदुना मेंसिनबा हौख्रे पोटहोल मेंसिनबगी थबक अदुदा सरुक यारदुना वांगखेम यूथ कांग्रेस कमिटी की प्रेसिडेंट रोबिन्सन मोइरांगथेमना असेंबली कॉन्स्टिट्यूएंसी असि फाउदुना चलिबा थौबालदगी यारिपोक फाउबा अमदी यारिपोक कैथेलदगी सिखोंग शेकमाई चतखिबा लंबी असि मफम कयादा अकाय अतोय थोकपना अचत अवोकसिंगदा खुदोंग चादबा अमदी एक्सीडेंट चिंगबा खुदोंग थिबा कया थोहलकपा असि येंगलगा MLA की मिटिंग मखादा यूथ सिंगना लंबी सेमजिनबगी थबा असि चथबनी लंबी की पोटहोल सिंग असि मेंसिनबा लोइजबा फाउबा अदुम चथखिगनी हाइरी एक्सीडेंट याम थोप जगह सु ओइबा हाय तारे मदो गुबा यामना प्रोहिबिटेड एरिया सिंग के कोइ खंजरगा तौजबनी मसि पाक्तकना तौबगी ngambagi views oi koi hona jage ha बदु मसु कोइ थंजगे दुगा हजि जी यामना मरु ओइबा जगह सिंग से कोइ खल्ला खल्लागा दुमाइना कोइ थौबाल दगी ना याइपोक बाजार दगी पेची चटकी लंबी हाय बिजिंग जिगी मेन रोड की जगह सिंग द याम बको माना थौचे पता चबनी हौखिबा जून की तांग कुनगा तरेट की नुमिदांग पुंग तरामाथोय मखाइदा नंबोल फायर सर्विस सबस्टेशन मनाक्ता तुरेल नाकंदा कार अमा एक्सीडेंट थोक्तुना कार अदुदा तोंगलकपा मियोय अहुम की पुंशिबो नंबोल फायर सर्विस के स्टाफ ना कनबगीदमक लाइटोनजम यूथ एंड स्टूडेंट्स क्लब नंबोलना फायर सर्विस नंबोल सबस्टेशन की स्टाफ सिंगबो क्लब असि माइकैदगी थागतपा फोंदोरकली हौखिबा जून की तांग कुन तरेट नुमित असिदा आइगी नाउनुपा मोंजम क्रिस्टोफर माना थौरकपा गाड़ी अदु तुरेंदा दासिनदुना लैबदगी नंबर फायर सबस्टेशन दा लैबिबा सारके गोलमै अमदि माकी टीमना कन्बीबगी दमकता फैमिली की साइड अगी अमसुं क्लब की माइकैदगी थागतपा फोंदोरचे एशिया की ख्वाइदगी चाउबा टूर्नामेंट नम ओइरिबा दुरान कप के 153 सूबा एडिशन की मैच तरुक मणिपुर ने युम्बु ओइदुना खुमन लंपाक स्पोर्ट्स कॉम्प्लेक्स की मेन स्टेडियम द सानबा यानबा इंफ्रास्ट्रक्चर सिंग सेमजिन साजिनबगी थबक कन्न चथरी मणिपुर की हाना आई लीग की टीम अनि ट्राउ वाकैथेल अमदी नेरोका FC संगाकफमसु युम्बु ओइबगी खुदोंग चाबा फंगदुना सरुक यागदौरी मणिपुर की फुटबॉल बु पामजबा नुंसीजबा सिंगना सानरोइसिंग असिबु पुकनिंग थौगतपिदुना थौना हापियु हाइना यूथ अफेयर्स एंड स्पोर्ट्स डिपार्टमेंट के डायरेक्टर मयेंगबम बेटोना नेटवर्क असिगा अखनना उनबदा फोंदोरगली हिरम असिदा नेटवर्क असिगी सीनियर स्पोर्ट्स जर्नलिस्ट बोयाई निंगथौजमदगी पाउदम अमा मणिपुर ने युम्बु ओइदुना खुमन लंपांग मेन स्टेडियम दा पांगथोकदौरिबा 153 सूबा एडिशन दुरान कप की मैचसिंग मणिपुर की प्रजा सेक्शन खुदिमंगना येंगबा लाकपिदुना सानरुइसिंगी पंगल थौना हापिदुना माई पांगना पांगथोकपा ngamnaba होनमिनसी हाइना यूथ अफेयर्स एंड स्पोर्ट्स की डायरेक्टर मयंगबम बेटोना नेटवर्क असिगी खुथांगदा मियामगी पुंगनिंग सिंगसिलंगली एशिया की ख्वाइदगी चाउबा टूर्नामेंट अमा ओइरिबा सही सिगी 153 सूबा एडिशन दुरान कप था सिगी तांग 19 दगी मथंग था अगस्त 12 फाउबा स्टेट मंगा वेस्ट बेंगल असम मेघालय मणिपुर अमदी झारखंड पांगथोकलगनी कप असी इंडियन एयर फोर्स गवर्नमेंट ऑफ वेस्ट बेंगल एशियन फुटबॉल कॉन्फेडरेशन पुन्न सिंधुना असम की कोकरझार दा मपुंग ओइबा थौरम पांगथोकनी मणिपुर दसु खुमन लंपांग मेन स्टेडियम दा इंडियन एयर फोर्स अमदी मणिपुर सरकारना पुन्न सिंधुना खुमन लंपांग मेन स्टेडियम अमदी प्रैक्टिस फील्ड दा माई पांगना पांगथोकपा यानबा यूथ अफेयर्स एंड स्पोर्ट्स की डायरेक्टर मयंगबम बेटोना ग्राउंड की फिबम सेंपट सागलिबसिंग यंगसिनख्रे मणिपुर दा पांगथोकदोरिबा कप असिदा
state asigi I League ki team ani Neroka FC sangafam yauna mapan gi team ani Indian Navy team C9 FC gi match taruk Imphal Center gi waina main stadium da sanagadori basida miyamna matam sana match sing asi yengba lakpiduna mapan dagi lakadori ba team singi sanari sing amadi state asigi sanari singbu pangal thongna hapiu haina Youth Person Sports ki director Mayingbam Betona network asiga akhanana onabada phongdorole Indian Armed Forces amadi Government of Manipur gi samnaraga samaga kuntramari suba edition of Durand Cup 2025 Fali Kumal Lampak Sports Complex ta leiba koi main stadium da pangthok charagani Manipur da hairiba edition asigi koi Imphal chapter sida match taruk masida koi mapan gi football club ani aduga koi manungi koi Manipur gi isagi club ani ga loinana koi match taruk sanajagani mapan dagi lakadaba club sing di koi Indian Navy team aduga Chennai football club aduga koi sidana hana koi gi I League kauba koi gi club sing koi sanawa yaugani Durand Cup 2025 sigi koi preparation sing koi Kumal Lampak te amkan honajari main stadium gi complex renovation tawa amar kai sengdokpa drain fill of play main stadium manungi the track sengdokpa koi phambum sitting arrangement all sort of arrangements koi tawul loizare aduga koi gi hana sing chawdagi koi function tawduna leiramba matak ta thaliba koi high marks lem sing adagi nakan da leirba koi street line sing am koi servicing torga renovation kana chathari aduga high marks ki di koi ready oraga leijare Kumal Lampak Sports Complex manung da leiba koi practice field number 1 2 sisu koi international standard leiba koi practice field gi mong da koi hojikan renovation tawjari field of play je koi All India Football Federation gi magi norms ki matungina koi renovation kana chathajari loina manung da leiba koi gi drain jing adagi koi gi boost leiba jing mayam koi kanna koi department na koi social service na jing mayam pangthokan koi kanna koi luna na koi kanna honajari July gi tang 10 2025 sida koi City Convention Center da koi trophy run koi unveiling ceremony ma tawgani haiba thoramjida koi public ni yengba thokpirakna ba so mayam da koi Department of Youth Affairs and Sports Government of Manipur gi taraptagi mayam da nolukchari koi Kumal Lampak Sports Complex manungda lamjen chenba lakpiba walking lakpiba khwai punumangna koi sugumraba prestigious oiba Durand Cup 2025 se pangthokpada koi sajok pibibo oina manungda motion biba pet nasingba pusan biraga mafam chadana amang soi toksan biba mora kailang jan bibudo du tawbidina ba praja khwai punumakta koi Department of Youth Affairs and Sport ki taraptagi miyamda nolukchari miyamda Manipur Sarkar ki taraptagi nolukchaba amana pangthokchagadoriba match taruk sida matam chana koi ticket lobiraga mayamna koi gi hariba matches singje mapung phana miyeng tabiu aduga koi sidi lakpa matamda mayamna players mapandagi lakpa matamda koi leijariba koi ngamjaba hospitality mayamda uttana koi gi phajaba koi gi culture tradition sing bisu mayamda showcase tawminar kanda koi mayamda mapung phaba koi gi spectator piraga phajana support tabiu 134 suba Durand Cup 2025 si mapung phanwada mayamgi sajo department ki tarafdagi nijari loshilakpada maroiba paw amuka hana pizari Central Trade Unions Independent Federation amadi Association singna changshin gadoriba General Strike ta CPI Manipur State Council na su saruk yagani hairi Hauju pabu ki na STV na pizza Manipuri paw matang solution jari miding tabiram liba pumna makpu amuka hana khurum jari